Kari numittano aina college kagadaba karamba matamdano imung asina nungaiba fanglakadaba haiba wahang asi Moirangthem Sanathoi na hangduna lehori wangjing laisram lekaidagi Moirangthem Biren angang oiringaida masagi anaba amadagi khonggi sarukta chingkhibadagi miga mimanadana lerakli amadi miyam lakta thokpa ngamdana lerakliba Sanathoi gi apokpa mapabungni Biren gi loinabi Moirangthem ongbi thazamanbina mimanadraba mapuroiba amadi machanupi ahumbu chara hendana bahonabada afang bathabak suduna imung purami chahi aniromgi mamangda mahaki thabakta ising sangduna masang amlaktabadagi hospital da pukhatuna laikannaki amadi makhatana thabak subangam khidre Adudai lakpadagi hujipokta labuk thabu oli aina nabadagi ongi dabai wani perug hei perug yola tharo yola charakpani isa jingje mi thongin changune na laitabani na ko charu phudi chida thamba isa je lelabani huina changani sanna changani na khalabani matamdu aina leirai matamni Azinga sibo nunga ibu pangwanate isa chawapu tegine na ayamungam de adege mamuta taulai jene waji isa je pik pada imatum dagine aina chide khonga jala pada ine ine wanara ije aduna nuksa da japani na cha do bakaya chara ya lami chai theng panda na ju dakta na mu laikan nai aduna yi penda babari yamani lariba isa jida karino habada lakai gi member oyu ama oyu kana oyu hongba chawba china tei chadre chi ama thagat piraga chi ma tawbigani habado laite kanam tagi ngasibo langlanlijil aina lairije imungi potlum khudimak machanupi ahal Sanathoi gi kokthakta taki laikai gi migi fi saba yauduna yamna wana mama bu layingna ba hotnaringai cherakta Manau nupi yaima Moirangthem nanau chahi 13 layong khangdaba laina amana naraktuna laikannaki doctor singna phongdorakpa matung ina nanau gi thabakta apomba ama leire amadi masi cancer oiramba yai haina yamna chauna chingnaba leire adumakpu Sanathoi mathanata hotnabana nanau bu test tawba amadi makhatana layingba ngamdana leiri haukhiba chahi english ngani sukna 13 ki November thadagi anaba horakhiba nanau ngasidi hogot kankhat ngamdana famungda taaduna lehori mamanabi singna lairik tamba chatpa harau kumai yawba uraga mathanata kaptuna lehori mayam niskunga uraga ajukaninge imanabi mayam naga hayunaraga raga dagwa hayna moy mayam uda kaningine government ki side tagi so haitare matik bangi wa khoi chief minister si mangda di kai haininge na aina babana bamtang laying biyo imung asi AAY card amadi Cmht card pai adumakpu hospital da admit tawdrabadi Cmht card pai bagi kanaba leitabana sizinafam khangdana lehori Sanathoi na imung asibu puna bahonaba masagi mahai tamnabasu hotnabada awaba ama oire YK college ta 4th semester tamjarabasu college kaba ngamdana leiri amadi mina sizinaramba boygi makhum phawba khomjinduna lairik iduna mahai tamnaba hotnari migi fisakon phawba waiduna imungi awatpa mensinaba hotnari adubu leitabana herman khibana fi hoba ngamdana leiri tingwangi card pai adusu kana bam khangde emi tawdradi adugi sinabam leite hare aduga AAY card pai AAY card pai basiju cheng adum botar masing da pi akhoi mungi botar ai ge tha akhoi hum botar lei akhoi khatang cheng phange aduga baba se disable ne hai disable certificate kumadi pai disable certificate pai aduga adudagi di kana kari sidagi kana ba amta phangri hai be adu amtang di phangre akhoi sidagi kaka disable oibam lei aduna tawbiraga lupa 3,000 phangwam di yawgare asi yauna soksilaba upai leijadraba imung asi mari leinaba sing amadi miyamna angamba mateng pangbiduna mimanaba punsi amada purakpada mateng pangbiu karamba matamda imung asigi momon nokpa yaba namit adu thorakkani haina wana ngaiduna lehori imung asigi fifam miyamna hojik ubikhrabani imung asida leramliba fifam asi aduki matik soksina leramlaba famni imung asida leiriba machanupi ahalasina inkhalakpagi nupi macha ama oibagi keza maujaduna leigadaba matamasida imungi leitalairana henman khibana imungi awara passing mensinna bahonabada masagi mahi tamfam phawba chatpa ngamjadana mafamsida leiramli matang asida miyamna mateng pangbiba mandi lengakna mateng pibiba haibasi
थेंगमल्लबनी पाउदमजरीबा वीडियो जर्नलिस्ट नरेश कलोइना ऑनल संबंधुरम टाइम्स ऑफ मणिपुर न्यूज लमदिंग लाइश्रम लेकाई।